ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯗꯣꯏꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯈꯣꯠꯂꯦ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦꯅ ꯃꯥꯁꯦ ꯎꯠꯂꯤꯅꯦ ꯏꯕꯥꯅꯤꯁꯦ ꯁꯤꯒꯤ ꯆꯤꯛꯀꯟ ꯆꯧꯁꯦ ꯏꯕꯥꯅꯤ ꯆꯥꯕ ꯂꯣꯏꯕ ꯍꯥꯏꯕ ꯇꯥꯟꯅꯗꯣꯏꯅꯦ ꯑꯍꯥꯟꯕ ꯂꯣꯏꯕ ꯉꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯃ ꯑꯩ ꯏꯅꯥꯎꯄꯤꯁꯨ ꯌꯨꯝꯗꯒꯤ ꯂꯥꯛꯑꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤꯁꯤꯒ ꯌꯦꯡꯍꯟꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯤ ꯈꯨꯠ ꯑꯝꯇ ꯄꯥꯏꯔꯣꯏ ꯁꯤ ꯆꯥꯃꯁꯁꯦ ꯑꯁꯤ ꯑꯅꯤꯁꯤ ꯁ꯭ꯄꯨꯟ ꯑꯅꯤꯁꯤꯗꯅ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯆꯦꯂꯦꯟꯖꯁꯤꯗ ꯉꯝꯕꯒꯤ ꯋꯤꯟꯅꯔꯒꯤ ꯀꯔꯤ ꯊꯝꯕꯅꯣꯅ ꯍꯥꯏꯕꯗꯨꯗ ꯃꯥ ꯍꯥꯏꯍꯜꯂꯁꯦ ꯌꯥꯔꯕ ꯃꯌꯥꯝ ꯀꯩꯅꯣꯅꯦ Kadang dah. 소리 들어야 맛이 정화 뜬 거. 정화 반응이야. Just nói chuyện Bắt bây giờ thì phải nói cho em trả Con tao 들어오시 đi. 에? Cảm ơn người đây thật sự thế là 아. 응. 아. 혼자 가 거의 풀르네요. 아까 브레이크 타지 마. 아, 빨리.
누피고 놓아야 돼. Chị hồ này đi coi chưa? 아유, 엄마 혼자 까지. 정화등 예래입니다. 저기서 아이나 양배해네. 아이 좀 강해. 이봉아 마ям pun orang ngani ko adu ko oi da benga na ri nang ni kia just corruption tàu đấy à? nang pesa pining dan tàu ba ka da lo de ya ba nga do ko nang de nang chen tàu chen tàu ze do ma ha ba ai tàu bi ba ha maям today video je madam sa do sin ja ge ngasi challenge se ako tam chau da ge aina ngame adu mal ba changwa pining da adu tàu ya corruption tàu chen nu pi ina pi de corruption tàu ko hai le 우리 성원제 넣더라. 성원제 비싸 비 같대. 누나마 파샤데 레저람드레 마나 하나 챌린지 또 하자네 챌린지 떠라가 위너 오이도 케이 피두나 아이나 하베네 정가 비니 하도에 아두가 마 정가 제 레이더 미 오이라메 성원제네 에코 말. 누나 마ям 마시기데야 아이 비디오제 날 또비라모 누시비드나 여기 사파사카입 또비라모 망고데 따라제 나시데 마 하야라게 사파사카이네 여기 벨아이콘 남비라모 아무슨 쉐어 또비라모 근데 낭주 예쁘네 감사리 마ям